Donetsk region Mapung Fana capture Toudrifao Ukraine the military campaign Chathakhigani Putin na lanmi kaukhotkhibadagi Russian lising marfu draganipan Kazakhstan the Chenkhre Donetsk region Mapung Fana capture Toudrifao bade special military operation makhata na Chathakhigani haina Kremlin gi maikei dagi phongdokhre Kremlin gi spokesman Dmitry Peskov na haikibada self-styled Donetsk People Republic DPRC Russia na sagat pa machet taraba anti-T amane ing 2014 gi matamdagi hauraga Donetsk region da laiba Russia na sagat pa Ukraine gi lanmi ga lantheng na duna lakhibane maram aduna Donetsk People Republic ase makhata na Mapung Fana liberate tawbagi tangai fadaba lai haina mahak na haire Ukraine gi nongpok thangba Donbas region da Russian lol ngang ba miyoy sing protest tongna bagi damagta tangai fadana Ukraine da military campaign na si Chathakhigani haina Russia na phongdokhre Donetsk region gi tangkhai ama weriba Donbas region da Ukraine na mihan mipun gi thawong sing paksana sathari adubu Ukraine ama di western gi laibak sing na de Russia na satharagli ba thawong ase imperial gi style lam lauksin bagi thawong da akan ba mawong da yaning da ba udliba ne Russia na hanana Luhansk region asi Mapung Fana control tawre ama de Donbas region gi tangkhai ama su control tawkhraba ne Donetsk region gi chada hompo gi chang de Russia na control tawre Russia na sagat pa separatist sing na Donetsk amadi Luhansk region asida Ukraine gi lanmi singa ing 2014 gi matamdagi lantheng na duna lakhibane matamadu da Russia na Ukraine gi Crimea region su annex tawkibane chathagi pa thawong adu US yauna malem gi laiba kaya na di akan bamong da yaning da ba utkibane Ukraine gi khathangba lamdam gi saruk adu da top region ani masu Russia na occupy tawre hai de ba lamdam gi saruk asida referendum ama pangthoklaga Russia da annex tawna bagi thawrang chathakrabane adubu Ukraine amadi western government ade pangthokliba referendum adu aina yadaba thawong ni haina akan ba mong da yaning da ba udlibane Russia na sagat pa separatist amadi Russia na install tawba official sing na partial oina Russia na control tawriba Ukraine gi region marida bot pangthoklaga Russia da annex tawna ba thawrang tawkhrabane Russia na yamna taha ba mawong da chatharakiba referendum adu da West ki maikei dagite illegal way haidibane President Vladimir Putin na haikibada aikhoina Ukraine gi region mari aduda laidiba kaidongai da sukhak thadokuna chatloi Ukraine di Russia ase criminal state ama oibaga lonana laibak asigi sovereignty gi laidiba hak adu madna ba honari haina maral si de Donetsk People Republic ta laidiba miyoi chada marfu draga mapan dasmik anina Russia da join tawna bagi apamba udladuna bot pi khre aduga chada sino dasmik taruk anina madugi mayokta bot pk punna voter million 2.13 laibagi manungda voter chada marfu draga tare dasmik mangana bot thadakhe Luhansk People Republic LPR gi waina Russia da join tawna bagi damakta chada marfu draga nipan dasmik mari anina bot pikre Russia na control tawriba Kherson region da Russia da join tawna bagi damakta chada marfu tare dasmik sino mangana bot pk Russia na control tawriba Zaporizhia da chada marfu draga humdoi dasmik ama na Russia da join tawna bagi damakta bot pk Moscow ge Red Square da giant video screen thamduna Donetsk Luhansk Zaporizhia Kherson bu Russia gi manung chale haina laukthokhe marakasi da Russia gi president Vladimir Putin na Ukraine da lan songna na bagi damak reservist lak ahum hena kaukhatki ba matung tarakpada Russia gi miyoi lising marfu draga nipan maraibak thadok Kazakhstan da Chenkhre President Putin na lanmi kaukhotki badu gi matung tarakpada kangfal amadi nongthaki lambida masing yam laba Russia gi miyoi singna yumthang nariba laibak sing da sensin nakhre Kazakhstan amadi Georgia laibak ani asi mamang da Soviet Union gi saruk ama oina lairambane hairi ba laibak ani asi da ayam oina Russia gi miyoi sing adu chelle makhoi sing adu ayam bana car bicycle natraga khong na sana basu adumak yaure miyoi khara amadi plane tongduna chena basu yaure Finland amadi Norway na chingbagi visa paiba sing adu kangfal gi lambida car na chingbada senare miyoi khara amadi plane tongduna chana re pot chai tang bana maram oiraga plane ticket ki mamalwang labasu athuba matamda ticket loithokhiba na maram oiraga phangnakhide Kazakhstan ge Interior Minister Marat Akhmedjanov na haikibada authority singi maikei dagide sensilaklaba Russia gi miyoi sing adu amuk halakpage wafam leite haire Kazakhstan gi President Kasim Jomart Tokayev na mahaki government pu Russia na mahaki laibakta
चंगलकपदा मतेंग पांगने मरमदे रशियागी हौजिक ओइरिबा फिबम असे आशा लैतबगुम्बनी हाइरे अरोइबदा ताबिरिबा पुमनमकपु थागचरे।